ꯑꯁꯤ ꯍꯥꯏꯔꯗꯅ ꯄꯦꯟꯖꯕ ꯐꯥꯎꯏ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯑꯍꯤꯡꯒꯤ ꯆꯤꯛꯎꯟꯕ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯗꯤ ꯃꯈ꯭ꯋꯥꯡꯒ ꯅꯥꯔꯦ, ꯅꯣꯡꯒ ꯆꯨꯕꯅꯦ, ꯇꯨꯝꯕ ꯊꯦꯝꯕꯒꯨꯝ ꯊꯣꯛꯂꯦ꯫ ꯏꯁꯤ ꯁꯤꯒꯩ ꯀꯧꯕ ꯂꯪꯕ ꯇꯥꯗꯕ ꯃꯈꯩ ꯈꯣꯔꯣꯛ ꯈꯣꯔꯣꯛ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯒ ꯂꯩ꯫ ꯅꯥꯀꯟꯗ ꯀꯥꯡꯊꯣꯜ ꯑꯃꯗ ꯊꯪꯅꯅ ꯇꯣꯞꯅ ꯇꯨꯝꯂꯤꯕꯤ ꯀꯦꯊꯕꯤꯗꯤ ꯃꯣꯟꯈꯥꯡꯅꯔꯕꯁꯨ ꯂꯣꯡꯅ ꯍꯤꯞ ꯃꯃꯤꯠ ꯑꯅꯤꯗꯣ ꯎꯏꯁꯤꯟꯕ ꯌꯥꯗꯅ ꯂꯩ꯫ ꯑꯍꯤꯡꯒꯤ ꯆꯤꯛꯎꯟꯕ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩ꯫ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯣꯏ ꯀꯦꯊꯕꯤꯗꯤ, ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯋꯥꯡꯂꯦꯟ ꯄꯨꯡꯖꯥ ꯃꯥꯒꯤ ꯏꯆꯦꯜꯗꯣ ꯇꯞꯅ ꯆꯦꯟꯕꯗꯧꯅ ꯇꯧꯏ꯫ ꯃꯇꯝ ꯀꯧꯕꯤ ꯃꯍꯥꯛꯇꯣ ꯄꯟꯊꯤꯡꯕꯒꯨꯝ ꯏꯊꯤꯡꯕꯒꯨꯝ ꯇꯧꯏ꯫ ꯅꯣꯡꯖꯨ ꯃꯈꯣꯜꯗꯨꯅ ꯃꯥꯕꯨꯁꯨ ꯅꯥꯎꯁꯨꯝ ꯑꯣꯏ꯫ ꯍꯨꯝ ꯍꯨꯝ ꯍꯥꯏꯗꯨꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯇꯨꯅ ꯇꯨꯝꯕ ꯊꯦꯝꯕꯒꯨꯝ ꯊꯣꯛꯂꯔꯦ꯫ ꯑꯍꯤꯡꯒꯤ ꯆꯤꯛꯎꯟꯕ ꯉꯥꯏꯔꯝꯕ ꯆꯔꯥꯡꯅꯔꯝꯕ ꯋꯥꯈꯜꯅ ꯂꯥꯡꯒꯣꯏ ꯆꯜꯂꯝꯕ ꯃꯁꯥꯗꯣ ꯏꯉꯥꯒꯤ ꯅꯨꯡꯍꯧ ꯃꯤꯀꯞ ꯄꯤꯗꯥꯏ ꯁꯣꯟꯕꯤꯅ ꯃꯥꯕꯨꯁꯨ ꯁꯨꯝꯈ꯭ꯔꯦ꯫ ꯃꯤꯠꯁꯅꯥ ꯑꯅꯤꯗꯣ ꯎꯏꯁꯤꯟꯈ꯭ꯔꯦ ꯇꯞꯅ ꯇꯞꯅ ꯍꯧꯖꯤꯛꯇꯤ꯫ ꯀꯦꯊꯕꯤ ꯇꯨꯝꯊꯕꯒ ꯃꯪ ꯃꯆꯦꯠ ꯇꯥꯏꯕꯪ ꯃꯄꯨꯡ ꯑꯣꯏꯕ ꯃꯪ ꯑꯃ ꯃꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯪꯂꯥꯅꯤ ꯍꯥꯏꯔꯁꯨ ꯇꯥꯏꯕꯪꯒꯤ ꯈꯣꯡꯆꯠꯇ ꯊꯣꯛꯄ ꯊꯧꯗꯣꯛꯀꯨꯝ ꯐꯥꯎꯏ꯫ ꯁꯨꯛꯂꯕ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯗꯣ ꯂꯩꯕꯗꯧꯅ ꯇꯧꯏ꯫ ꯁꯨꯛꯈ꯭ꯔꯕ ꯎꯃꯪ ꯑꯗꯨꯗ ꯌꯥꯝꯅ ꯂꯤꯛꯅ ꯅꯨꯡꯁꯥ ꯃꯉꯥꯜ ꯈꯔꯕꯨꯗꯤ ꯎꯔꯛ ꯋꯥꯔꯛꯇꯨꯗ ꯆꯨꯝꯊꯔꯛꯏ꯫ ꯀꯔꯤꯒꯨꯝꯕꯗꯅ ꯇꯤꯡꯈꯪꯗꯨꯐꯥꯎꯇꯅ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯌꯨꯕꯒꯨꯝꯅꯁꯨ ꯇꯧꯏ꯫ ꯃꯍꯥꯛꯅ ꯆꯠꯂꯤꯕꯗꯣ ꯀꯔꯝꯕ ꯃꯥꯏꯀꯩꯗꯅꯣ, ꯄꯟꯊꯨꯡꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯈꯪꯖꯗꯦ꯫ ꯁꯥ ꯀꯩꯇꯅ ꯊꯜꯂꯕ ꯎꯃꯪꯁꯤꯒꯤ ꯃꯅꯨꯡꯗ ꯂꯝꯕꯤ ꯂꯝꯃꯥꯡ ꯅꯥꯏꯕ ꯑꯃ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯣꯏ꯫ ꯂꯦꯞꯄ ꯂꯩꯇꯅ ꯑꯁꯨꯝ ꯀꯉꯥꯎꯅꯅ ꯂꯥꯛꯄꯅ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯆꯥꯎꯈ꯭ꯔꯕ, ꯏꯁꯤꯡꯅ ꯆꯥꯡꯖꯧ ꯄꯥꯔꯕ, ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯕ ꯄꯥꯠ ꯑꯃ ꯂꯩꯕ ꯎꯔꯝꯃꯤ꯫ ꯄꯥꯠ ꯑꯗꯨ ꯎꯕꯗ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯗꯨꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯗꯨꯅ ꯏꯁꯤꯡ ꯈꯨꯖꯣꯛ ꯑꯃꯇ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯄꯥꯠꯄꯥꯟꯗꯨꯗ ꯀꯨꯝꯊꯩ꯫ ꯏꯁꯤꯡꯗꯣ ꯌꯥꯎꯝ ꯈꯔ ꯊꯛꯄ ꯍꯧꯕꯗ ꯉꯥꯏꯔꯤ꯫ ꯃꯥꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨꯒ ꯏꯅꯛ ꯅꯛꯅꯅ ꯄꯥꯠꯀꯤ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗꯒꯤ ꯅꯤꯡꯊꯤꯖꯔꯕꯤ ꯅꯨꯖꯥ ꯑꯃ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯒꯠꯂꯛꯏ꯫ ꯅꯨꯄꯤꯗꯨꯅ ꯑꯗꯨꯝꯅ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯄ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯀꯦꯊꯕꯤ ꯏꯁꯤꯡ ꯊꯛꯂꯝꯕ ꯇꯣꯛꯈ꯭ꯔꯦ꯫ ꯃꯌꯥ ꯀꯥꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯐꯖꯕꯗꯣ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯄꯤꯗꯨꯅ ꯄꯠꯄꯥꯟꯗ ꯍꯧꯕ ꯇꯧ ꯄꯥꯝꯕꯤ ꯑꯃ ꯃꯈꯨꯠꯇꯨꯅ ꯂꯥꯝꯗꯨꯅ ꯍꯦꯛꯏ꯫ ꯂꯨꯋꯥꯡ ꯇꯧꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯤ ꯄꯠꯄꯥꯟꯗꯨꯗ ꯐꯖꯕ ꯑꯃ ꯈꯜꯂꯒ ꯇꯧ ꯄꯥꯝꯕꯤꯗꯨ ꯍꯦꯛꯂꯤ꯫ ꯇꯧ ꯃꯇꯥꯡꯗꯨꯗ ꯃꯈꯨꯠꯅ ꯍꯦꯛ ꯅꯥꯟꯕꯒ ꯅꯨꯄꯤꯗꯨꯅ ꯇꯧ ꯑꯣꯏꯔꯝꯕꯗꯒꯤ ꯇꯧꯗ꯭ꯔꯤ ꯑꯣꯟꯈ꯭ꯔꯦ꯫ ꯇꯧꯗ꯭ꯔꯤꯗꯨ ꯄꯥꯏ ꯅꯨꯡꯁꯤꯅ ꯈꯣꯡꯂꯛꯏ꯫ ꯅꯨꯄꯤꯗꯨꯅ ꯇꯧꯗ꯭ꯔꯤ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯣ ꯅꯨꯡꯁꯤꯔꯕ ꯁꯩꯍꯦꯛꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯅꯤꯜꯂꯛꯏ꯫ ꯇꯧꯗ꯭ꯔꯤꯒꯤ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯅꯨꯡꯁꯤꯕ ꯃꯈꯣꯜꯗꯨꯅ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯟꯍꯟꯕꯗꯧꯅ ꯇꯧꯏ꯫ ꯀꯦꯊꯕꯤꯁꯨ ꯇꯧꯗ꯭ꯔꯤ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯨꯗ ꯆꯥꯎꯔꯕ ꯂꯤꯜ ꯑꯃ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗꯧꯅ ꯄꯥꯠꯀꯤ ꯂꯥꯏꯖ ꯏꯁꯤꯡꯗꯣ ꯏꯔꯩ ꯏꯔꯥꯎ ꯈꯣꯟꯀꯠꯂꯛꯏ꯫ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯕ ꯄꯥꯠꯀꯤ ꯏꯁꯤꯡꯗꯣ ꯏꯊꯛ ꯏꯔꯩ ꯍꯧꯔꯛꯏ꯫ ꯀꯔꯤꯒꯨꯝꯕꯗꯅ ꯄꯥꯊꯣꯛꯀꯦꯁꯨ ꯇꯧꯏ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯗꯨꯗ ꯄꯠꯄꯥꯟꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯀꯦꯊꯕꯤꯁꯨ ꯄꯥꯈꯠꯄꯣꯏ ꯊꯀꯠꯄꯣꯏ ꯈꯔ ꯁꯥꯐꯒꯗꯕ ꯀꯪꯐꯥꯜ ꯇꯝꯅ ꯆꯦꯟꯈꯠꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯄꯥꯠꯇꯨꯒꯤ ꯏꯁꯤꯡꯗꯒꯤ ꯆꯥꯎꯈ꯭ꯔꯕ ꯂꯥꯏꯔꯦꯟ ꯑꯃ ꯇꯞꯅ ꯇꯞꯅ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯃꯆꯤ ꯆꯤꯔꯣꯡ ꯏꯔꯣꯡ ꯂꯣꯡ ꯃꯀꯣꯛꯇꯣ ꯊꯤꯟꯒꯠꯂꯛꯏ꯫ ꯂꯥꯏꯔꯦꯟꯗꯨꯅ ꯇꯧꯗ꯭ꯔꯤꯒꯤ ꯅꯨꯡꯁꯤꯔꯕ ꯁꯩꯍꯦꯛ ꯁꯩꯗꯥꯗ ꯁꯥꯊꯦꯛ ꯑꯃꯒ ꯂꯣꯏꯅꯅ ꯏꯁꯤꯡꯗꯨꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯒ ꯂꯥꯏꯖ ꯏꯁꯤꯡꯊꯛꯇ ꯁꯥꯊꯦꯛ ꯑꯃꯗꯤ ꯄꯥꯐꯜ ꯃꯌꯦꯛ ꯄꯨꯊꯣꯛꯇꯨꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯗꯨꯅ ꯂꯩ꯫ ꯇꯧꯔꯤꯕ ꯊꯧꯗꯧꯗꯨꯗ ꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯏ ꯀꯦꯊꯕꯤ꯫ ꯑꯁꯨꯝꯅ ꯀꯤꯔꯤꯉꯩ ꯂꯥꯏꯔꯦꯟꯗꯨꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜꯗ ꯃꯥꯕꯨ ꯌꯦꯡꯅ ꯍꯧꯅ ꯂꯥꯎꯅ ꯂꯥꯎꯔꯛꯏ꯫ ꯍꯥꯏ ꯍꯥꯏ
ताइबंग नमु ओइबी कलक वाखलना मांग थाबी नंगना मीगी मसाक मरन पामलिबदो नंगी आइबी थवाई मांगे तनी हौजिकसु मतम लैरी ताइबंग ओइबी नंगी फत्तबा वाखल थादोक्तुना नसागी लमचत साजतपु सुमथोकनबो होनौ थांगनबा मिकुप्ता केथबी तुमलंबदगी मिकप थोकले मसादो हुमांगना पुमचोट चोले केथबी मचिंदम मथंदा मुरुम मुरुम सोले ओ हौजिकिदो मंग होइरेको मकु मंगदा अइदी अहिंगी चिकहुनबा ngairiंगे तुमथकिबा खंगौद्रे हौजिकता मंगखिबा मंगी थौदोकसिंग हौजिकचु अइ निंगसिंगले मंग हाइबसिदि मंगनि मवा लौबा याबा नते ngमोय एखोइदि इसाबु सेमदोकजबा हौजिकति अइना वाना ngaइजरकपा अहिंगी वांगले मिकुप हाइबदो ओइरे थिनथदना मिकुपसिगी कानाबा अइ लौगनि हौजिंग लैरिंदो होइगी इमुंगदा लोना तुमिन चंगलगा सनासिंगदो सेतुना लौनि लाई मवा लौदे लाइदगी मीना हेले असी हारदना तुमलंबदे फुकलाउना हौगलकले अदु चारगी पुरोनच तुमिन थोगलकले अहिंगदुदा इंगागे नुंगजु अकनबदो फुदित थोके चुदुना लैरमे अहिंग अमदगी हौरखिबनो ngasiga thana ahinga ni sure mitki laiki dabi hura lichatna mangoi nabi kethabi do yena ka sambal do lilai nong na kanna chubaga yamna nal tawri budasu adu yamna haina nong maraktu da chatle kethabi asumna lakpana mamang thongdo namduni khangdabadi nate khangi सोइदना ममांग थोंगदो पुरोन चेना लोलंगनी थोंग लोंदना तुम्बा नमु ताइबंगदी ताइबंग पालसिदा लैबा हुनदे हाइबसु अदु खंगना खंगना थोंग अदु नमलेबनी करिगुम्बा लोनबा काउदुना लोलमद्रबदी नमलबसु थोंगदे दुम लोंदुना लैरमे हाइस लोलिदना कमदौना चंगचिगे फकलांग होगाइदुना चंगबना फरद्रा नत्रगना योट अमा पाय लेबाक तौरसिरा संथोंग मपासिदा खंद्रेने तौरिसे अइबो सनासिंगदुनदी अइबो खुलाम तोइने कौरी अइबो लौबा लाकपियु लाक्तबा यादे लाकपियु तत्तना संगाइसिदा लैनिंद्रे अइगी नाक्ता लाक्तबा यादे तोइने पाउचे लकपि लाकपिबनी अइसु खंगी खंगदबा नते सिदी अइगी ओइबा पुंगनिंगी पाउनिंग खोलनी सनाना मिरोल ngang हौनदे अइना का अमा हेना पामलुबगी खंजबतने असी हारदना बिकुप खरा युमदुगी अकोइबदा कोयेंग येंगली कैदबो याबा हाइदुना अदुबु वखलदि थोकपा नत्रे तौरिबदो अथेंगबा नोंगजुगी अहिंगदुदा मसादा थोइना अकीबा फाउदे अंगम मराइ खंगदबि ओइना तौइ अरोइबददि येना खादा लैबा योट अमा ताप लाउना पाइ फलांग लेबाकदो होगाइरगे हाइना खलकले खनबगा तौबुना हानबा महाकने लेबाकदो होगाइबा हौरे फलांगी तपना नोंग चुबदुना माना तौरिबा थबकसिंगदुगी खजिकता फाउबा सामिन फंगलमदे निंगाइदना तुमले मसु मपु अनिदुदि अमना फलांगी निंगथिजना वाइ तैरबा लेबाकसिंगदो होगाइरि योतुना हुत्नबो होनरे फगलांग अहोबो उबा यादबे लाई कुसांगबिनी मखुत थिंजनगी थौरांग तौबगो फना कन्ना माक होनरे माना तौरिबो थबकदो माइ पाकनबा खंगौदना ताइरेन मसामा पेक लाउना टेक्तुना तारे माना लैबा मपादु मक्तदा खंप्रेक हे खंगी तौरिबदो ताइरेन मसादुना अदुमना टेक्लगा तारकपदुददि नोंगसु कन्ना चुबगा फगलांगदो थवाइ ताना होगाइबा पुंगनिंग अमता चोइथोक्तना तौगदबा थबकदो
ꯃꯥꯏꯄꯨꯅꯅ ꯍꯣꯠꯅꯔꯤꯉꯩ ꯇꯥꯏꯔꯦꯟ ꯃꯁꯥꯗꯣ ꯇꯦꯛꯂꯒ ꯇꯥꯔꯛꯄ ꯈꯪꯍꯧꯗꯕꯅꯤ꯫ ꯇꯥꯏꯔꯦꯟ ꯑꯇꯦꯛꯄ ꯃꯁꯥꯗꯨꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯆꯩꯍꯠꯂꯦ꯫ ꯇꯦꯛꯆꯅꯤꯡꯈ꯭ꯔ ꯃꯥꯜꯂꯦ ꯇꯥꯏꯔꯦꯟ ꯃꯁꯥ ꯅꯪꯁꯨꯕ, ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯈꯩ ꯇꯟꯖꯥ ꯃꯦꯟꯖꯥ ꯍꯦꯛ ꯈꯪꯗꯕ ꯃꯈꯩ ꯊꯋꯥꯏꯒꯁꯦ ꯊꯥꯗꯧꯕꯣꯏ ꯅꯤꯡꯏ꯫ ꯃꯤꯍꯨꯜꯒꯁꯦ ꯑꯥ ꯍꯦꯛ ꯌꯧꯏ ꯆꯦꯟꯈꯠꯈꯤꯕꯗ ꯃꯤꯄꯥꯏ ꯊꯕꯥꯏꯅꯍꯜꯂꯤ ꯅꯝꯗꯅ ꯍꯦꯛ ꯑꯩꯕꯨ ꯇꯥꯏꯕꯪ ꯃꯤꯒ ꯑꯣꯏꯔꯝꯕ ꯊꯣꯛꯂꯕ ꯉꯁꯥꯏꯅ ꯅꯪꯕꯨ ꯁꯦꯠꯇꯠꯂꯝꯃꯗꯕꯅꯤ꯫ ꯃꯊꯟꯇ ꯈꯣꯏꯗꯧ ꯁꯧꯒꯠꯄꯒꯤ ꯀꯦꯊꯕꯤ ꯃꯥꯅ ꯉꯥꯡ ꯁꯛꯂꯤꯕ ꯄꯉꯥꯡꯗ ꯉꯥꯡꯕ ꯄꯪꯁꯛꯇ ꯁꯛꯄꯅꯤ꯫ ꯉꯥꯡꯗꯨꯅ ꯃꯤꯒꯤ ꯐꯛꯂꯥꯡ ꯂꯩꯕꯥꯛꯇꯣ ꯌꯣꯠꯇꯨ ꯃꯄꯥꯏ ꯍꯣꯒꯥꯏꯅꯕ ꯍꯣꯠꯅꯔꯤ꯫ ꯌꯣꯄꯥꯛ ꯃꯌꯥꯒꯤ ꯃꯇꯣꯟꯁꯤꯡꯗꯨꯅ ꯐꯛꯂꯥꯡ ꯑꯗꯨ ꯍꯨꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯂꯪꯖꯨꯝꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ꯫ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯝꯂꯥꯡ ꯑꯗꯣ ꯆꯞ ꯆꯞ ꯌꯨꯡꯏ꯫ ꯇꯨꯡ ꯉꯟꯅ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯁꯥꯗꯣ ꯁꯥꯕꯨꯡ ꯁꯥꯕꯨꯡ ꯂꯥꯎꯏ꯫ ꯀꯣꯏꯅ ꯑꯀꯣꯏꯕꯗꯨꯗ ꯂꯩꯅ ꯌꯦꯡꯕꯁꯨ ꯃꯝꯃꯒ ꯃꯝꯂꯦ꯫ ꯀꯅꯥꯁꯨ ꯂꯩꯕ ꯎꯕ ꯅꯠꯇꯦ꯫ ꯀꯅꯥꯅꯣ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯔꯥ? ꯃꯤꯉꯣꯟꯗꯒ ꯀꯤꯍꯟ ꯈꯪꯍꯟꯗꯅꯒꯁꯨ ꯇꯧꯔꯤ꯫ ꯅꯔꯤꯜ ꯂꯩꯔꯗꯤ ꯃꯥꯡꯗ ꯊꯣꯔꯛꯎ ꯂꯥꯎ꯫ ꯑꯗꯨꯗꯇ ꯀꯅꯥꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯁꯛ ꯃꯨꯟꯅ ꯈꯪꯅꯗꯧꯅꯤ꯫ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯂꯣꯟꯅ ꯊꯨꯝꯅ ꯇꯧꯕꯒꯤ ꯊꯕꯛꯇꯨꯗꯤ ꯑꯩꯉꯣꯟꯗꯗꯤ ꯆꯠꯅꯕ ꯌꯥꯔꯣꯏ ꯈꯪꯉꯕ? ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯇꯥꯏꯔꯦꯟ ꯃꯈꯣꯡꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯥꯐꯣꯡꯂꯛꯄ ꯃꯥꯟꯕꯒꯤ ꯁꯥꯐꯨ ꯑꯃꯗꯤ ꯁꯥꯃꯤꯜꯁꯤ ꯃꯊꯤꯜ ꯅꯥꯏꯕ ꯍꯧꯔꯛꯏ꯫ ꯇꯥꯏꯔꯦꯟ ꯃꯈꯣꯡꯗꯨꯗ ꯀꯔꯤꯅꯣꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯏ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯃꯝꯇ꯭ꯔꯤꯛ ꯃꯝꯃꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯀꯦꯊꯕꯤ ꯋꯥꯈꯜ ꯃꯆꯥ ꯃꯆꯥ ꯈꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯑꯣꯏꯔꯝꯗꯨꯅ ꯃꯥꯒꯤ ꯑꯏꯕꯤ ꯊꯋꯥꯏ ꯂꯧꯗꯧꯒꯤ ꯁꯤꯡꯅꯕ ꯑꯣꯏꯔꯝꯂꯕꯗꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯌꯣꯠꯁꯤꯅ ꯊꯥꯗꯨꯅ ꯍꯥꯠꯂꯒꯦ꯫ ꯑꯁꯤ ꯈꯜꯂꯨꯗꯨꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯃꯉꯣꯟꯗ ꯈꯤ ꯈꯤ ꯂꯥꯎꯅ ꯅꯣꯛꯁꯤꯟꯕ ꯃꯥꯟꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯍꯧꯖꯤꯛꯄꯨ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯀꯗꯥꯏꯗꯒꯤ ꯑꯉꯥꯡꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯅꯣꯛꯀꯗꯧꯔꯤꯕ ꯈꯜꯂꯨꯕꯗ ꯂꯩꯇꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯕ ꯋꯥꯔꯤꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯈꯤꯗꯕꯅꯤ꯫ ꯍꯧꯖꯤꯛꯅ ꯃꯁꯥꯗ ꯍꯛꯊꯦꯡꯅꯅ ꯊꯣꯛꯂꯕ ꯃꯇꯝꯁꯤꯗ ꯃꯗꯣ ꯑꯀꯤꯕ ꯑꯃꯗꯤ ꯃꯤꯠꯄꯥꯏꯕ ꯐꯥꯎꯔꯦ꯫ ꯀꯔꯤꯕꯨ ꯊꯣꯛꯂꯒꯗꯕꯅꯣ ꯈꯟꯕꯗ ꯃꯐꯝꯁꯤꯗ ꯁꯨꯝ ꯄꯟꯊꯗꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯜꯂꯒꯦ ꯈꯜꯂꯦ꯫ ꯈꯨꯠꯇ ꯌꯣꯄꯥꯛ ꯑꯗꯨ ꯆꯦꯠꯅ ꯄꯥꯏ꯫ ꯌꯦꯅꯈꯥꯗ ꯐꯛꯂꯥꯡ ꯍꯣꯒꯥꯏꯕꯗꯨ ꯇꯣꯛꯂꯗꯨꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯆꯦꯜꯂꯤ꯫ ꯑꯗꯨꯝꯅ ꯆꯦꯟꯕ ꯍꯧꯕꯇ ꯉꯥꯏꯔꯤ꯫ ꯅꯣꯡꯒ ꯆꯨꯕꯒ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇ ꯎꯞꯁꯤꯜꯂꯒ ꯇꯨꯁꯜꯂꯤ ꯀꯦꯊꯕꯤ꯫ ꯈꯨꯠꯇ ꯄꯥꯏꯔꯝꯕ ꯌꯣꯠꯁꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤ꯫ ꯑꯌꯣ ꯆꯩꯅꯥ ꯈꯥꯡꯕꯗꯣ ꯋꯥꯏ꯫ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯆꯦꯟꯕꯗ ꯃꯍꯥꯛ ꯈꯨꯅꯤꯡꯁꯨ ꯂꯩꯊꯦꯛꯈ꯭ꯔꯦ꯫ ꯈꯨꯅꯤꯡ ꯂꯩꯊꯦꯛꯈꯤꯕꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯝꯒ ꯃꯝꯂꯦ, ꯅꯣꯡꯒ ꯆꯨꯔꯦ꯫ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯇꯩ ꯃꯁꯥꯗꯣ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ ꯌꯨꯝ ꯑꯅꯤꯒꯤ ꯇꯥꯏꯅꯕ ꯌꯦꯅꯈꯥꯗꯨꯗ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩ꯫ ꯀꯞꯂꯕꯅꯤ ꯃꯗꯣ ꯈꯨꯅꯤꯡ ꯂꯩꯊꯦꯛꯈꯤꯕꯒꯤ ꯆꯩꯅꯥꯗꯨꯗ ꯈꯥꯡꯕꯗ꯫ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏ꯫ ꯆꯩꯅꯥ ꯃꯔꯛꯇꯨꯗ ꯇꯥꯏꯔꯦꯟ ꯃꯈꯣꯡꯗꯨꯗ ꯑꯉꯥꯡ ꯑꯃ ꯌꯣꯡꯅ ꯎꯗ ꯅꯞꯂꯒ ꯀꯨꯝꯊꯔꯛꯄꯒꯨꯝ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯔꯛꯂꯤꯕꯗꯣ ꯅꯣꯡꯊꯥꯡ ꯀꯨꯞꯄꯒꯤ ꯃꯉꯥꯜꯗꯨꯗ ꯎꯔꯛꯏ꯫ ꯉꯧꯔꯣꯛ ꯍꯦꯛ ꯉꯧꯔꯗꯅ ꯑꯉꯥꯡ ꯃꯆꯥꯗꯣ ꯃꯁꯥꯗꯣ ꯏ ꯊꯥꯡꯗꯕꯒꯨꯝ ꯇꯞꯅ ꯇꯞꯅ ꯅꯞꯇꯨꯅ ꯀꯨꯝꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯌꯥꯗꯨ ꯈꯤꯒꯠꯂꯛꯏ꯫ ꯃꯌꯥꯁꯤꯡꯗꯨꯅ ꯑꯍꯜꯗꯧꯅ ꯄꯥꯜꯂꯤ꯫ ꯃꯈꯣꯛ ꯅꯥꯝꯃꯗꯨ ꯂꯩꯕꯥꯛꯇ ꯇꯥꯕꯗ ꯉꯥꯏꯔꯤ꯫ ꯑꯉꯥꯡ ꯃꯆꯥꯗꯨꯅ ꯃꯈꯨꯠꯇ ꯇꯥꯏꯔꯦꯟ ꯃꯁꯥ ꯑꯇꯦꯛꯄ ꯑꯃ ꯂꯧꯈꯠꯂꯤ꯫ ꯁꯟ ꯁꯥꯔꯒ
ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯨꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨ ꯇꯞꯅ ꯂꯥꯛꯏ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯑꯉꯥꯡꯗꯨꯒꯤ ꯃꯈꯣꯡ ꯂꯩꯊꯦꯛꯈꯤꯕꯒꯤ ꯆꯩꯅꯥꯒ ꯂꯣꯏꯅ ꯀꯥꯎꯏ꯫ ꯃꯤ ꯇꯥꯟꯅꯕ ꯑꯍꯤꯡꯗꯨꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯒꯦꯁꯨ ꯃꯥꯒꯤ ꯂꯥꯏꯌꯦꯡ ꯄꯨꯝꯕ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯑꯉꯥꯡꯗꯨꯒꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯑꯃꯝꯕꯗꯨꯗ ꯑꯃꯨꯛ ꯅꯣꯡꯊꯥꯡ ꯀꯨꯞꯂꯛꯄꯒꯤ ꯃꯉꯥꯜꯗꯨꯗ ꯍꯧꯗꯣꯡ ꯃꯃꯤꯠ ꯇꯧꯅ ꯇꯧꯏ꯫ ꯑꯁꯤꯒꯨꯝꯂꯕ ꯌꯦꯡꯍꯩꯗꯕ ꯃꯤꯠꯌꯦꯡ ꯑꯁꯦ ꯃꯥꯒ ꯍꯦꯛ ꯃꯤꯆꯥꯟꯅꯔꯨꯏ꯫ ꯃꯤꯆꯥꯟꯅꯔꯨꯕ ꯃꯇꯝꯗ ꯊꯋꯥꯏꯕꯨ ꯐꯨꯛꯇꯨꯅ ꯄꯨꯈꯤꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯣꯟꯊꯣꯛꯅ ꯍꯩꯅꯗꯕꯒꯤ ꯃꯊꯛꯇ ꯑꯀꯤꯕ ꯑꯣꯏ꯫ ꯑꯉꯥꯡꯗꯨꯒꯤ ꯃꯥꯒꯤ ꯅꯥꯛꯇ ꯁꯨꯝ ꯀꯥꯐꯩ ꯃꯈꯣꯡꯗꯣ ꯃꯍꯥꯛꯀꯤ ꯇꯞꯅ ꯊꯥꯡꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯄꯥꯈꯠꯃꯟꯈ꯭ꯔꯗꯨꯅ ꯃꯈꯣꯡ ꯂꯩꯊꯦꯛꯈꯤꯕꯒꯤ ꯆꯩꯅꯥꯗꯨ ꯈꯥꯡꯖꯤꯜꯂꯒ ꯂꯤꯟꯗꯧꯅ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛ ꯑꯗꯨꯗ ꯈꯖꯤꯛ ꯃꯁꯥꯗꯣ ꯍꯟꯗꯣꯛꯏ꯫ ꯀꯔꯤꯕꯨ ꯊꯣꯛꯂꯒꯗꯕ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏ꯫ ꯁꯤꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯁꯤꯟꯕ ꯅꯪꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯅ ꯈꯟꯕꯗ ꯉꯥꯏꯔꯦ꯫ ꯆꯦꯟꯕ ꯉꯝꯕꯒꯤ ꯃꯇꯤꯛꯇꯤ ꯂꯩꯇ꯭ꯔꯦ꯫ ꯁꯤꯠꯇꯨꯅ ꯆꯠꯂꯤ꯫ ꯑꯉꯥꯡꯗꯨꯅ ꯀꯥꯐꯩ ꯈꯣꯡꯊꯥꯡ ꯊꯥꯡꯖꯔꯕꯁꯨ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯂꯦ꯫ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯃꯁꯥꯗꯣ ꯂꯤꯜꯂꯕꯣꯞꯇꯧꯅ ꯁꯤꯠꯇꯨꯅ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯆꯠꯂꯤꯉꯩ ꯑꯉꯥꯡꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯌꯥꯗꯣ ꯏꯈꯤꯒꯠꯂꯦ꯫ ꯃꯥꯒꯤ ꯌꯦꯠ ꯊꯪꯕ ꯈꯣꯡꯒꯤ ꯈꯨꯅꯤꯡ ꯂꯩꯊꯦꯛꯈꯤꯕ ꯃꯄꯥꯗꯣ ꯇꯥꯞ ꯂꯥꯎꯅ ꯃꯈꯨꯠ ꯈꯨꯠꯁꯥꯁꯤꯡꯗꯨꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯄ ꯅꯥꯔꯤꯕꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯩꯅꯥ ꯐꯥꯎꯏ꯫ ꯂꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯎꯔꯤꯕꯗꯣ ꯀꯨꯝꯒꯤ ꯑꯀꯟꯕ ꯅꯣꯡꯖꯨꯗꯨꯅ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯌꯥꯛꯇꯨꯗꯤ ꯍꯥꯠꯈ꯭ꯔꯦ꯫ ꯃꯌꯥꯛ ꯂꯣꯏꯔꯦ ꯃꯥꯒꯤ ꯈꯣꯟꯖꯦꯜ꯫ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇꯨꯗ ꯑꯉꯥꯡ ꯃꯆꯥꯗꯨꯅ ꯇꯝꯊꯤꯅ ꯁꯣꯔ ꯂꯥꯛꯇꯨꯅ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇꯨꯗ ꯆꯤꯡꯗꯨꯅ ꯄꯨꯏ꯫ ꯂꯥꯎꯖꯩ ꯀꯟꯕꯤꯅꯕ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯂꯥꯎꯔꯤꯕꯗꯨꯁꯨ ꯑꯔꯦꯝꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯅ ꯃꯥꯗꯤ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯝꯊꯤꯕ ꯑꯍꯤꯡꯗꯣ ꯃꯍꯥꯛꯀꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯀꯦꯊꯕꯤ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤ ꯊꯣꯏꯅꯨꯅ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯤ ꯃꯇꯥ ꯊꯣꯛꯄ ꯈꯔꯁꯨ "ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯕꯣ?" "ꯇꯥꯔꯦ ꯏꯃꯥ." "ꯏꯆꯥꯕꯨ ꯀꯅꯥꯅ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯜꯂꯤꯕꯅꯣ? ꯊꯣꯏꯅꯨ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯉꯤ꯫ ꯏꯆꯥꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯕ ꯅꯠꯇꯦ, ꯃꯇꯤꯛ ꯅꯠꯇꯦ꯫ ꯀꯅꯥꯅ ꯏꯆꯥꯕꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕ ꯃꯈꯩ ꯃꯤꯑꯣꯠ ꯊꯤꯅ ꯑꯣꯠꯇꯨꯅ ꯂꯝꯂꯣꯡ 3 ꯐꯥꯡꯕꯗ ꯍꯧꯕ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯏꯆꯥꯗꯤ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ? ꯀꯅꯥꯅꯣ ꯍꯥꯏꯌꯨ, ꯏꯆꯥꯕꯨ ꯑꯣꯠꯂꯤꯕꯗꯣ ꯏꯃꯥꯅꯦ, ꯃꯔꯤꯜ ꯇꯦꯡꯉꯦ." ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯛ ꯈꯨꯝꯗꯦ, ꯏꯪꯒꯤꯠ ꯇꯧꯏ꯫ ꯀꯥꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯄꯥꯜ ꯊꯣꯛꯍꯟꯈꯣ ꯍꯥꯏꯕꯒꯤ꯫ ꯃꯆꯥꯒꯤ ꯋꯥ ꯈꯪꯕꯤ ꯃꯃꯥꯁꯨ ꯃꯆꯥꯒꯤ ꯃꯋꯥ ꯆꯠꯄꯅ ꯀꯥꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯄꯥꯟ ꯊꯣꯛꯍꯟꯈꯤ꯫ ꯃꯃꯥ ꯃꯆꯥ ꯈꯛꯇ ꯀꯥꯗꯨꯗ, ꯊꯪꯅꯕ ꯀꯥꯗꯅ ꯀꯦꯊꯕꯤꯒꯤ ꯅꯨꯄꯥꯗꯤ ꯈ꯭ꯋꯥꯡꯒꯤ ꯁꯔꯨꯛꯇꯣ ꯏꯐ ꯐꯒꯠꯇꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯀꯥꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡꯗꯨꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯉꯔꯥꯡ ꯑꯍꯤꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯈꯤꯗꯕ ꯃꯇꯥꯡꯗꯨ ꯐꯥꯎꯕ ꯂꯩ꯫ ꯑꯃꯗꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯁꯨ ꯃꯄꯨꯒꯤ ꯌꯨꯝꯗ ꯂꯩꯕ ꯁꯅꯥꯗꯨꯒꯤ ꯃꯔꯝꯗꯁꯨ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯂꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯥꯏꯔꯦꯟꯗꯒꯤ ꯇꯥꯔꯛꯄꯁꯨ꯫ ꯋꯥꯔꯤꯁꯤꯒꯤ 94 ꯁꯨꯕ ꯇꯥꯡꯀꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ꯫ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯃꯗꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯋꯥꯔꯤ ꯑꯅꯧꯕ ꯂꯥꯛꯄꯗ ꯈꯪꯅꯕꯒꯤꯗꯃꯛ ꯕꯦꯜ ꯑꯥꯏꯀꯟꯗ ꯅꯝꯕꯤꯌꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫